Air India gi plane kaibagi thokdokte leikhidrabi thawaldagi Kongbrai latpam Nganthoi'S sarma gi hakchang khangdok pangamkhre. Nganthoi'S gi hakchang Imphal International Airport ta hayeng numit yungba matong pung amaga minute tara chatpa matamda Indigo gi flight 6E5118 te puraklagani. Nganthoi'S gi thawa yaudraba hakchang de kai khumnaba utnanabagi damak Imphal International Airport ta sem sabagi thabaksu chathaba haukhre. Awaramda plane kaibagi thokdokte leikhidraba miyoi chani ga humbudragi manungda miyoi chani kunthra mathoi masak maming khangbangam khre haina Ahmedabad Civil Hospital gi Medical Superintendent Rakesh Joshi na hairi. Joshi na phongdorapugi matung ina hojik fawbada miyoi chani ga taragi hakchang imung manungda khutsina khre. Masigi manungda India macha chamaga humputaru, Portuguese macha taret, British macha kunthra taru kamadi Canadian ama yauri. Panbayabadi tha asigi taranithoida London tamna paigadaba Air India gi flight AI-171 asi crew member taranithoi yauna punna passenger chani nifunithoi ga loinana paikhatpaga ikan kanadana kaikhibani. Crew member taranithoi asigi manungda Manipur dagi crew member oina Thawbal dagi Kongbrai latpam Nganthoi'S sarma amadi Kangpokpi dagi Lamnun Them Singshon su yaukhibani. Singson gi hakchang di haukibajun tarataret ki ayukta masak maming khangduna ngarang Kangpokpi da leirol chankre. Aircraft kaibagi thokdok aduda passenger amakhak hinghokhi loinana aircraft aduna tasinduna kaikhiba medical complex aduda miyoi konmapan romsu leikhidabani. Thokdok adu hek thokraba matong Maryland Authority na ngasi fawba lepa leitana DNA test tawduna leikhidaba singi masak maming khangdokpagi thabak chathaduna laklibani. Hawjiksu lemhori bahakchang sing masak maming khangdok nabagi thabak akan bamongda chathari hairi.